LM Khaute gi yum manakta Kuki singna irang horakre play card kaya paiduna khongjang changsinkhre ki NP jiribam na ngarang CMY khemcha na jiribam gi khongchatta let John Sang Kim gi family ga unakhibadu Kuki jogi leader singa wari saki haibadu aranbani yabangam loi haina cherol thadorakre Security forces na curfew fawba chalairaga kanba section thorang lokhatliba Ukrul district litan area da ngasi su sakhangtaba singna yuma mai tharamle mai tharam badu da gas cylinder su pokhai khi mai chakraba matunga henba section thorang kaya lokhale handaki litan gi thodo asida mai chakraba apunba yum humputara henba asida tangkhul singi yum kuntraga mathoi amadi Kuki singi yumna nifuga humdoi rom sukre teina amadi naga singna gariguma ama hek tawbada central security forces singna thingba somdana Kuki khulai paiba singa chamin thakmina leiri makhoi se hana remove tawdriba fau Manipur Erang adum leigani asang kasar hauji Kuki Nupising Erang Yamna kanna tawri chen banatana upai leite punba kholau ge update gi lokho charake tangkhul gi yum mai thadoglaga Kuki singna lanjada ba saduna protest tawraga drama ne tawrisi chan gi Erang Kuki MLA gi warol kangluf gi Erang na te Meeoi khara gi wathokni le jarmang haukif Kuki militant singna mangjongna khujil tharang tawduna litan gi thawdo asi thokhanbani NEMCHA May papunba kholau ge update gi lokho charake Bye Human Association na LM Khaute popular government semba yaubagi yaning da phongdok pagi twarjan persit in protest pangthokre are kamukna ba kaya su yaukre tangko gi yum mai thadoglaga Kuki singna lanjada ba sadna protest tawraga drama ni tawrise BSF personal sing puba truck mai chaklakre ngasi numida waram pung manga ga makhairom tarakpada sengmai PS na koliba Maharavi gi mafam amada NH2 paringda 131 battalion BS F की B company की personal sing purakpa 407 mini truck ama khangawduna mai hauduna chaklakpadagi ayamba saruk lawba yadana mangle police tagi phangba pauna haibada BSF personal sing adu kangla tombi post leibani puna makhoi gari manga romda personal sing litan da thokliba Erang gi damak ngak seluna ba gas cylinder mari manga yauna lakpada khangawdana 407 mini truck asi mai hauduna chaklakpani hairi adu moinama gari asida tonglakhiba personal sing khulai thuna gari dagi kumthaduna gas cylinder mari su loktha bananghauki adubu cylinder amadi lokthokpa nanghaudabadagi maina waiduna pokhai ki hairi thawdosagi pau tabadagi loitang khunauda leiba fire service substation gi personal sing laktuna mai muthat ki hairi panbaya badi tha asigi nipan dagi litan da thorakhiba kanglofani gi Erang laksinaba ahenba central amasung state forcing thajin ba leptribani notice advisor oina Ajit Lana naga Kuki amasung maitaiga wari sanaragani thabakdagi potharaba 1974 batch ki Indian Police Service IPS officer amasung Joint Intelligence Committee JIC gi hanagi chairman Ajit Lalbu Union Ministry of Home Affairs ki notice advisor oina khalle haina di Hindu Pauchen report tawri ing 2014 da maha ki mahutta hauzik Tamil Nadu gi governor oiriba RN Ravina JIC gi chief oikibani Masagi chahi humputaraga humdoi suraba Ajit Lalbu ing 2011 da National Security Council Secretariat NSCS ki makhada chahi ahumgi JIC ki chief oina khan ki ma ki matamadu ing 2014 ki July thada loiki ing 2014 ki May thada Bharatiya Janata Party BJP na government pailaklaba matung matamadu ki Home Minister Rajnath Singh gi makhada Ministry of Home Affairs na Ajit Lalbu naga santi wari gi interlocutor oina ba recommend tawki adu Prime Minister Office PMO gi makhada National Security Advisor da report tawriba NHCS na MSA gi recommendation adu gi ona taina bada RN Ravi bu interlocutor hawki RN Ravi na ing 2021 gi September fawba interlocutor oiraba matung Tamil Nadu gi governor hawki Ajit Lal gi anauba thodang asida mahana naga santi wari da luchingba nantana Manipur da Kuki jo amasung maitai lal hawbo singa wari sanagani mahak AK Misra gi mohut silagani thabaktagi potharaba IPS officer amasung Intelligence Bureau gi hanagi special director AK Misra si ing 2021 na Ministry of Home Affairs ki notice advisor oina khankibani luhongba numita bor laktabadagi bor gi mayumda changsin khibi kaina police custody da thambikre Nupising buhantana khanba amadi makhoida chathaba minai ama oina luhongba numita bor laktabadagi bor gi mayumda changsin khibi kaina police custody da thambikre achumba while fanganbi haina imung manungi Meeoi sina phongdorakli kaina oigadoriba nupi adu thawal ningombamdagi okram Sunibala Devi apokpa onaba kishor aduga bor oigadoriba nupa aduna lalambung makhong pukri mapaldagi khainga khomdra mapopa case Dineshori ni hairi ngasi thawbal ningomamda leiba nupi mayumda pangthopa pawgi mifam amada kaina oigadoriba Sunibala gi mapu okram Rakesh na hai Sunibala amadi khaingam makhoi ani nungsinaduna mamang chahi April 10 da chen chongduna April 10 da waroi pot pukhrabani mitei gi chanabi ama oina haukiba November 3 ta ahal laman singna chahi sege February 3 da haijing pot February 9 da luhongba haina lepna ki miyam da Burton sing chatuna amadi aun pot sing langsin ba loiraga luhongba numita bor laktabadagi laikai biang gi mamang da ikai firu khumhan banga khakta natana nupi oibibu
ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯕꯣꯔꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯂꯩꯁꯤꯜꯂꯔꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯇꯨꯅ ꯀꯁꯇꯗꯤꯗ ꯊꯝꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯑꯆꯨꯝ ꯑꯔꯥꯟ ꯂꯦꯞꯄꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏꯒꯤ ꯏꯖꯠꯀꯤꯗꯃꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯔꯥꯀꯦꯁꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯔꯤꯇꯔꯟꯒꯤ ꯋꯥꯊꯣꯛ ꯑꯊꯨꯕꯗ ꯂꯣꯏꯁꯤꯜꯂꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯔꯥꯝ ꯆꯥꯎꯕ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯅꯤꯡꯊꯤꯅ ꯂꯥꯛꯁꯤꯟꯒꯗꯕꯅꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯈꯨꯟꯒꯤ ꯋꯥꯊꯣꯛ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯃꯤꯁꯟ (IDM) ꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ IDM ꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤꯁꯤꯡꯒꯤ ꯀꯔꯥꯝ ꯆꯥꯎꯕ ꯁꯥꯖꯠꯅ ꯃꯩꯇꯩ ꯃꯤꯌꯥꯝꯕꯨ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯍꯟꯗꯅ ꯆꯔꯥꯡꯅꯕ ꯂꯩꯕꯥꯛ ꯑꯣꯏꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥ ꯀꯌꯥ PR ꯊꯝꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟꯁꯨ ꯐꯪꯍꯟꯗꯅ ꯊꯝꯕꯤꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ PR ꯂꯩꯉꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯍꯟꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯁꯣꯔ ꯈꯔ ꯍꯣꯟꯗꯣꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯀꯨꯀꯤ ꯀꯔꯥꯝ ꯆꯥꯎꯕ ꯈꯔꯅ ꯑꯃꯨꯛ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯗ ꯑꯃꯨꯛ ꯂꯥꯟꯗꯥꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤ꯫ ꯀꯨꯀꯤꯒꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯀꯌꯥ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯒꯅꯤ? ꯍꯟꯗꯛ ꯂꯤꯇꯥꯟꯒꯤ ꯊꯧꯗꯣꯛꯇ ꯀꯨꯀꯤꯁꯤꯡꯒꯤ ꯂꯝꯍꯦꯟꯕ ꯂꯝꯆꯠꯇ ꯑꯋꯥꯕ ꯇꯥꯔꯕ ꯌꯦꯜꯍꯧ ꯏꯆꯤꯜ ꯏꯅꯥꯎ ꯇꯥꯡꯈꯨꯜꯁꯤꯡꯅ ꯅꯪꯂꯤꯕ ꯑꯋꯥꯕꯗ ꯏꯟꯗꯤꯖꯤꯅꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯃꯤꯁꯟ (IDM) ꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯂꯝꯗꯝꯁꯤ ꯉꯥꯛꯁꯦꯟꯗꯨꯅ ꯄꯥꯜꯂꯛꯄꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯌꯥꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯊꯣꯛꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯤꯡꯃꯛꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ ꯃꯩꯇꯩꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯉꯁꯤꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯍꯟꯕ ꯂꯩꯇꯕ ꯁꯤꯡꯅꯕ ꯀꯌꯥꯅ ꯂꯝꯗꯝꯁꯤ ꯃꯆꯦꯠ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯗꯤ ꯊꯧꯅꯥꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯁꯥꯔꯧ ꯂꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯄꯦꯟꯊꯣꯛꯄꯤꯒꯅꯨ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯊꯧꯔꯝ ꯊꯧꯗꯥꯗ ꯆꯣꯏ ꯆꯥꯡ ꯑꯣꯟꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯈꯝ ꯊꯦꯡꯅ ꯋꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯐꯅꯕ ꯔꯤꯁꯇꯣꯔ ꯑꯃꯗꯤ ꯄꯤꯁ ꯂꯥꯛꯅꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯗꯨꯅ ꯍꯣꯠꯅꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯋꯥꯊꯣꯛ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯇꯣꯏꯂꯦꯠ ꯄꯦꯄꯔꯒꯨꯝꯅ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯈꯤ ꯑꯃꯁꯨꯡ ꯂꯪꯊꯣꯛꯈꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯈ꯭ꯋꯥꯖꯥ ꯑꯁꯤꯐꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯃꯦꯔꯤꯀꯥꯒꯤꯗꯃꯛ ꯊꯕꯛ ꯇꯧꯔꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯏꯁꯂꯥꯃꯥꯕꯥꯗꯄꯨ ꯇꯣꯏꯂꯦꯠ ꯄꯦꯄꯔꯒꯨꯝꯅ ꯁꯤꯖꯤꯟꯅꯈꯤ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯂꯪꯊꯣꯛꯈꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀ ꯋꯥꯁꯤꯡꯇꯟꯒ ꯇꯧꯅꯈꯤꯕ ꯃꯃꯥꯡꯒꯤ ꯑꯦꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯊꯤꯕ ꯁꯛꯇꯝꯁꯤꯡ ꯋꯥꯔꯣꯜ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯏꯁꯂꯥꯃꯥꯕꯥꯗꯇ ꯂꯩꯕ ꯁꯤꯌꯥ ꯃꯧꯁ ꯑꯃꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤꯕ ꯁꯨꯁꯥꯏꯠ ꯕꯣꯝꯕꯤꯡ ꯑꯃꯒꯤ ꯃꯇꯨꯡ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯇꯥꯡꯗ ꯆꯠꯊꯕ ꯗꯤꯕꯦꯠ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯑꯁꯤꯐꯅ ꯄꯥꯀꯤꯁꯇꯥꯟꯅ ꯀꯩꯗꯧꯉꯩꯗ ꯃꯈꯣꯏ ꯃꯁꯥꯒꯤ ꯅꯠꯇꯕ ꯁꯨꯄꯔ ꯄꯥꯋꯔ ꯋꯥꯔꯁꯤꯡꯗ ꯍꯟꯅ ꯍꯟꯅ ꯌꯥꯎꯈꯤ ꯍꯥꯏꯈꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯩꯃꯥꯏꯗ ꯊꯦꯡꯅꯈꯤꯕ ꯂꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯑꯁꯤꯐꯅ ꯂꯣ ꯃꯦꯀꯔꯁꯤꯡꯗ ꯍꯥꯏꯈꯤ꯫ ꯃꯈꯣꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯡ ꯅꯠꯇꯦ ꯃꯈꯣꯏ ꯑꯗꯨ ꯁꯨꯄꯔ ꯄꯥꯋꯔ ꯂꯥꯟꯁꯤꯡꯅꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯏꯂꯦꯠ ꯄꯦꯄꯔꯒꯨꯝꯅ ꯂꯪꯊꯣꯛꯂꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯋꯥꯁꯤꯡꯇꯟꯗ ꯑꯣꯟꯁꯤꯜꯂꯤ ꯀꯔꯤꯒꯨꯝꯕꯗ ꯃꯣꯁꯀꯣꯗ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕꯗꯅ ꯕ꯭ꯔꯤꯇꯦꯟꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 30 ꯅꯠꯇ꯭ꯔꯒ 40ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯗꯕ ꯑꯀꯟꯕ ꯐ꯭ꯔꯦꯟꯆꯥꯏꯖꯁꯤꯡ ꯁꯥꯒꯠꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯍꯦꯟꯅ ꯁꯥꯡꯕ ꯏꯟꯗꯤꯌꯥ ꯈꯣꯡꯆꯠ ꯑꯃꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯨꯞꯅꯒꯤ ꯄꯨꯡ ꯈꯔꯈꯛꯇꯃꯛ ꯁꯥꯡꯕ ꯈꯣꯡꯆꯠ ꯑꯃ 2000ꯗ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕ꯭ꯂꯤꯀꯤꯟꯇꯟꯅ ꯏꯁꯂꯥꯃꯥꯕꯥꯗꯇ ꯉꯥꯏꯍꯥꯛ ꯄꯜꯂꯝꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯁꯤꯐꯅ ꯃꯗꯨꯅ ꯇ꯭ꯔꯥꯟꯁꯦꯛꯁꯅꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨ ꯀꯔꯝꯅ ꯂꯥꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯏꯁꯂꯥꯃꯥꯕꯥꯗꯀꯤ ꯇꯦꯍꯔꯥꯟ ꯑꯦꯔꯤꯌꯥꯗ ꯏꯔꯥꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩ ꯃꯅꯨꯡꯗ ꯃꯤꯑꯣꯏ 138 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ 169 ꯁꯣꯛꯈꯤꯕ ꯏꯃꯥꯔꯕꯔꯒ꯭ꯔ ꯒꯖꯔ ꯈꯥꯗꯤꯖꯥꯇꯨꯔ ꯀꯨꯕ꯭ꯔꯥꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯕ ꯋꯥꯔꯦꯞ ꯑꯃ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯥꯁ ꯇꯧꯈꯤꯕꯒ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯈꯜꯂꯕ ꯃꯤꯍꯨꯠꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯔꯥꯏꯠ ꯃꯤꯌꯥꯝꯗ ꯄꯤꯒꯗꯕꯅꯤ꯫ ꯔꯥꯘꯕ ꯆꯥꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ (AAP)ꯒꯤ ꯂꯨꯆꯤꯡꯕ ꯔꯥꯘꯕ ꯆꯥꯗꯅ ꯉꯁꯤ ꯍꯥꯎꯁꯇ ꯋꯥ ꯉꯥꯡꯕꯗ ꯃꯤꯈꯜ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯁꯛ ꯀꯌꯥ ꯁꯛꯇꯨꯅ ꯃꯤꯌꯥꯝꯅ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯍꯨꯠ ꯑꯣꯏꯔꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯂꯧꯊꯣꯛꯅꯕ ꯔꯥꯏꯠ ꯇꯨ ꯔꯤꯀꯣꯜꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯊꯝꯗꯨꯅ ꯃꯤꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯎꯅ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯛꯈꯤꯕ MP ꯅꯠꯇ꯭ꯔꯒ MLAꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯃꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯌꯦꯡꯂꯕ ꯃꯇꯨꯡ ꯚꯣꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯗꯨ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯦ ꯈꯜꯂꯕꯗꯤ ꯂꯧꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯍꯟꯕꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯅꯠꯇꯅ ꯅꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯄꯥꯝꯗ꯭ꯔꯕ ꯃꯤꯍꯨꯠꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 24ꯗ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯔꯅꯥꯇꯀꯥ ꯑꯃꯗꯤ ꯔꯥꯖꯁꯊꯥꯟ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ
Haryana gi state kharagi panchayat level da su chanaba uri matik chadraba mihut sing lauthokpagi system asina voter sing gi insurance mechanism oiduna laigadoribani masina matik chadraba mihut sing dagi voter sing gi mandate amuk hanna lausinduna right to vote ngaktuna thamnaba honabada su chauna mateng oigani leiba asigi president vice president amasung atopa constitutional post kaya impeachment ki provision ki makhada purakpa yarabadi karigidamak miyamna thagatkiba miyut sing ado amu hanna recall tawduna lauthokpagi khudong chaba lehalloidoribano asiguma right ama lehelaba matamda hariba right asibu justify tawnaba amasung transparent ohenaba pumnamakna honaminaba mathautai khudam oina akhanaba constituency amada leiba voter chada yankhai henmana makhoina thagatkiba miyut ado recall tawjarage haribadi hariba khudong chaba asi pigadabani haiki British Columbia High School amana nongmai kapada Meeoi tara sikre Canada gi British Columbia province ta leiba high school amana nongmai kapada chingnaba attacker adu yauna yamdrabada Meeoi tara sikre haina police na phongdokre lehoriba mahere sing amasung staff na school adu dagi lauthokre haina leiba popondumita statement amada Royal Canadian Mounted Police RCMP na haiki tholiba awaba thodo adu yengsinaba Canada gi Prime Minister Mark Carney sa Germany gi Munich tha security conference amagi chatkadaba khongchit adu kakthatre Canada ga yumthangnana United States gi hena Jackson manongmai mapu oibagi losing lei adubu handak jai khara sida paktaknana nongmai kapagi thodok sing mathang tholakhibadagi amuka hena kanma khongthang sing lokhanaba appeal tawnarakre British Columbia gi Prime Minister David Evina attack adu wakhana lamba phangdaba awaba thodo amani haiki amasung lakliba numit sing da community members sing gidama government na oithokpa yaba mateng pomna makpigani haina thajaba piki Conservative opposition luchingba PRE Poinieverna social media da marali taba Meeoi ke hatkiba amasung sokibagi pau tabada mahak thamoi su I haiki hanagi Canadian Prime Minister Justice Trudeau leiba sida handgun sing leiba yonbada thingba ama thamba yauna 2022 da gun control gi thorang sing lokhatlamki Russian attack ta Meeoi mari sikre Ukraine gi attack ta manga sikre Kharkiv ki nongchup Ukrainian city Boholdu khitta Russian attack amada Pikli bangang ahum yauna Meeoi mari sikre haina yumsagai sagi angan bada regional governor Ole Siniye who wona telegram messaging after high kre Kharkiv region gi Lozova community adu Russian energy infrastructure the attack sing chatharaki badagi electricity fangkidre Russian missile attack amana mama ama amasung magi chehi taraga mari surabi machanupi hatkre amasung Meeoi taraga taruk sokre haina Donetsk regional prosecutorial office na high kre amaram the Russia na khudum chaliba Ukraine gi Japori Jiagi region ama oiriba Vasily Vakada Ukraine attack chatharakibada Meeoi manga sikre haina Moscow na hapa mafam dugi official amana ta state news agency da haiki Russia na khudum chanba Japori Jiagi manung dalaiba scale kit su lairon chanbagi khongjang amagi mathakta Ukraine na chatharakiba attack amada laishon tinson tawba ama sikre Ukraine gi attack singna Japori Jiagi Russia na khudum chanba mafam singda power supply fangkidre Russia gi Belgorod region gi district amada su Ukraine drone attack chatharakibada Meeoi ama sikre Russian air defense system na guided aerial bomb ahum amasung Ukraine drone humpudaragani thoi nongmada kapthakre haina tas na haiki NATO Allied 21 amasung partner anina prioritize Ukraine requirement list TURL initiative ki khuthangda dollar billion 4.5 henbagi US kulaising laina balemna kre haina online paudam amada NATO the US ambassador Matthew Whitaker na high Chris Hagolsen numita NATO allies singi defense minister singna Brussels cha unabada Kiev ki damak kulai sing laina ba wasak sing hena lauthokna ba yai haina mahakna high virtual oina minister wasak lauba assembly the virtual oina MLA sing saruk yaba favanate Malengi oina khwaidagi chawwa laina laichat singi manungda kumja 2020 da India pumba yotlagi matagum sandorakiba COVID-19 laichat asi panbeyai matamduda laina laichat asi kamdawna thengnagadagi haibigi walon yamna nemki madugi mahuta laichat asi kinabana maram oiraduna passenger gari sing chelhan khide flight service phawa ayama lemna ki masina maram oiraga chathok chasin da angak pa phangna awaba mayokna ki misi mina kaya nang khibalaina asi sandorakta na bayari ba makai bipum khuding mang masa masagi mayumdagi hendokta na balaingang na khangan khibalai ki masi mangna maram oiraga 2021 da pangthokadaba census phawato ki lok sabha amasung rajya sabha di constitution ki kanglon ngak tuna famdaba yakide pandemic ki kinaraba Tan from the house ki members sing na virtual oina parliament ki session from na ba hawdoreki adabu physical distancing ki kanglon ngak na from na ba silaba matung da virtual oina parliament phaman ba haibadu dito ki adum oina mak India na matau
tamliba British Parliament House haibadi kaman gi oina di malem da han boina virtual oina parliament famki Mataw asumna Brazil gi oina di Chamber of Deputies European Philippines ki House of Representatives na chingbadu COVID-19 ki pandemic matamda mari lainaba parliament sing adu virtual oina pangthokna ki India amasung malem gi leiba pumda magta COVID-19 gumba laichat ama sandoraktuna mi amaga gi marakta physical distance thamnabagi chanabi ama leirakani haibasi leibak sing adugi constitution assembly ba sing aduna khallude maram aduna virtual oina minister sing wasak loba MLA sing wasak loba natraga parliament famba haibasi yai natraga Yade haibagi matang da constitution amata da palamde maramadu na Manipur Legislative Assembly da handak da Kangpok P Assembly constituency ki MLA NEMCHA KIPGE bu Deputy Chief Minister oina governor na virtual gi oina wasaglo ki badu leiba asigi lo amata na yade haiba leite yai haiba si leite India gi oina Uttarakhand da kumja 2020 da COVID-19 ki pandemic ki matam da Uttarakhand Legislative Assembly da India gi han oina physical oina natraga virtual oina yauza bagi khudong chaba pi ki president ama leikrabadina India gi atai state sing da sukari guma khudong daba maram khare dagi house ki member amana virtual oina wasa saruk ya jage haibasi yadaba leiraroi Manipur da kangnok ki Erang na maram oiraga nongthomam biren na chief minister oiringai gi matamda Kuki gi mai kaida leiba cabinet minister ani amasung MLA nipan Manipur Legislative Assembly gi mifam da saruk yabangam khide matamdu da miyam da assembly da minister yaudaba amasung house ki member sing na hanglakpa wahangi paukhum sing mari leinaba minister na pidabasi convention da tongna de haina kanna yenaki adubu makoi tara adum MLA oheli makoi tara gi manung da ani na adum minister oheli Erang aduna maram oiraga makhoi tapak lamda laktuna assembly famba yauba ngambagi fibam su leikide yauninglaga sum makhoi ngak sel gi thorang da khudongcha da mayam ama thokadabana lakhanbagi ayaba su piba ngamkhide Hauzik su maitai na wakhal chauthokuna Kuki jogi kangbo Imphal da lakpada makhal amatagi khudong thiba thokningai oidre haijaraga su icham tama micham miyam di matam khara lakba hangoi khigani masiga chamana ba mawong da maitai singsu Kuki na karisu tawraroi haijaraga su adum chappada ningkok lauduna chaningloi asiguma tan famasi da central government na apunba Manipur ama Henna ba amasung khundaminari ba furup sing nungchi chana na leiminan han bagi wakhalonda yumfam oiraga Kuki gi luchingbi NEMCHA KIPGE bu deputy chief minister oina Delhi gi Manipur bawan da lehelaga virtual oina wasaglohan ki central government ki thorang asi yamna chawna mai pakpa ama oina Imphal panba yarudraba Kuki kangbu gi MLA Khaute amasung Rusanglur sanate Imphal da lakhan ki Kuki MLA anima governor gi mangda pusinduna anawlenga ama semna ba claim tawhan ki maduga loina na yumnang khemchan yauna MLA manga minister oina wasaglo bagi thoram adu sarugyan ki wasaglo numiki nong hengan ba haibadi February manga gi ayukta Kuki MLA anima BJP ki central leader sing na Delhi da puraga chatki aduga nungthil gi pungmari tabada pangthokpa confidence vote ta virtual oina Delhi dagi sarug yahalaki governor na house ta address tawba amasung Thazabagi vote launa badudi deputy chief minister oina wasaglo khrabi NEMCHA KIPGE CHURCHANPUR assembly constituency gi MLA LM Khaute amasung Tipaimu assembly constituency gi MLA Ngurusanglur sanate Delhi dagi makhoi hum phaminaraga assembly da saruk yaraki masimang Manipur gi puari da han bathodongni aduga India gi oina so atang bathodok amani asiguma thodok ama leikhrabanina minister NEMCHA KIPGE mathangi assembly session da virtual oina kangpok pidagi yaurakadaira Kuki gi MLA sing adu sumayum dagi assembly famba yaurakadauri matang asida panjaning ba wafam de hojik digital irani maram aduna parliament member sing na virtual oina yauba haibasi adum yadabi yararoi mamangi assembly session da su virtual oina saruk yakhrabani na mathangi session da su saruk yaraklagani adubo siguma mawong mataw asina Manipur bu machet makai tahali physical oina wahong pakum pina ba debate tawnana ba haibasi democracy da khwaidagi fajaba masangni masi virtual na mahut sinba yaroi Kuki sing Imphal da lakpada ki tujungba leitre haibasi handa khangkhrabani maram aduna matung tarakpadadi MLA sing physical oina yauba haibasi tangai fadabani haina khanganingi